ꯍꯦꯜꯂꯣ ꯃꯌꯥꯝ, ꯉꯁꯤꯗꯤ ꯉꯥꯍꯩ ꯊꯣꯡꯕ ꯄꯣꯔꯛꯑꯦ. ꯉꯥꯍꯩ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯄꯨꯖꯔꯛꯑꯦ. ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯒꯤ 500 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯜꯂꯛꯑꯦꯕꯀꯣ. ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝ. ꯑꯗꯨꯗꯤ ꯆꯥꯔꯁꯤ. ꯁꯤꯗ ꯉꯥꯍꯩ ꯊꯣꯡꯕ ꯂꯩꯔꯦ. ꯁꯤꯗ ꯍꯋꯥꯏ ꯕꯤꯟꯁ ꯀꯣ, ꯑꯉꯥꯟꯕ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯋꯦ, ꯀꯣꯕꯤꯂꯩ ꯁꯤꯡꯖꯨ ꯑꯃꯒ. ꯑꯗꯨꯗꯤ ꯆꯥꯔꯁꯤꯅꯦ. ꯊꯣꯡꯕꯗꯣ ꯎꯠꯀꯦ ꯇꯧꯕꯅꯦꯕ, ꯃꯇꯝꯗꯣ ꯊꯦꯡꯖꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯝ ꯇꯣꯛꯑꯦ. ꯀꯣꯕꯤꯂꯩ ꯁꯤꯡꯖꯨ. Hawai hay à. ꯃꯣꯏꯁꯤꯗ ꯁꯥ ꯍꯩꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ. Paling yang
그냥 비디오지 이거 ngoài 좀 탕다 남자라 막 보면 안 지게 하면 다 탱이 뭐 진짜 Anh không xài gì đó anh có mà làm nè